mayamna tattana aingonda burger sembiro haibirei burger sembiro haibe comment se yam mangare ado ngasi de khang bangamda duna burger se semba horage khale ado burger di makhan myam leidana burger semba di kai sunate luri badine burger gi bandune ngasi ai gi ban se ani thokna hogani amana oven da amana oven jawdabi gas da ani makse sap managani mahau su managani matam changba su managani mayamna karigumba aigi video se khangningduna yengba oi taragadi video se marakta samjin biganu aina happy wa pot ki chang masan singdo kidang soinagibada bando oigiroi adudi banje phat phat haudos mayam aigi mamangi pizza sabagi video do yengbiba natra yengauda yauraga su yengbiyu pizza sabaga ban sabaga ani se hairap managani pizza sabada koina yisana active ohendra sap manana ngasi su ban sabada koina ne yisana active ohengadoini aina lauri se sa thakpai cup tu dui tangkhai amani adu aina ising chona logani chona lorabani na sa gi cup to dui tangkhai de su kra hengani mayam opiredana sigi sang ai ising se asabani ko aying badi lobiganu asi mathakta sini khara hapase asi samase saksabai chamas asauba table spoon duni asigi ne amaga tangkhai hapase asai gi dugi tangkhai sini se hana tumolisi ai sini se loin tumkhra asi samas se teaspoon duni asi samas masa duni asigi ama yeast to hapase minute mangamuk thamgisi active oinangai lumbu sampham thambiyu ayingbadadi thambigano kongbon phajana karame asina takpadi yare takpani kanagumbagi kongbon karakta taragadi bandu sembironu histo yadre takpani aigi sidi yarabanina bangi maida do totpa horasi sise cup amagi size ni sigi maida ama laurani asisina asisigi tangkhai ni asi yamaga sigi mathakta thum hapasi sigi se samas masadu adui tangkhai amani samo maphaba sukhara hapsi sigi se saksabai samas asawadu amani ngasai dugi tangkhai si amaga si phajana nik thoksi ngasai aina hawkiba potsing do lamna mix tawnaba duga maida da phattaba kai yaramasu mathak tu lehorani dana sise khutna mutang mix tawgisi aduga mayai si khara hogai raga ne masai yeast to adu hana haijilasi adi se yam pe na to toini ko isingsu khara sangakani aduna ayena kanna khara hana laro thamabani yam tanggadobana teda
ꯑꯁꯤꯒꯤ ꯆꯥꯡ ꯁꯦ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯍꯩꯔꯣꯏ ꯈꯔ ꯈꯔ ꯍꯩꯒꯅꯤ ꯁꯤ ꯌꯥꯝ ꯄꯦꯠꯅ ꯇꯣꯠꯍꯧꯗ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯕꯟꯗꯣ ꯊꯣꯠꯂꯣꯏ ꯁꯤ ꯈꯔꯁꯨ ꯃꯇꯨꯝ ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯇꯦꯕꯜꯗ ꯊꯥꯡꯊꯔꯒꯅꯦ ꯆꯤꯡꯉ ꯇꯣꯠꯂꯁꯤ ꯁꯤ ꯃꯨꯟꯅ ꯇꯣꯠꯇ꯭ꯔꯗꯤꯅꯦ ꯍꯣꯔꯦꯟ ꯕꯟꯗꯣ ꯑꯣꯏꯔꯛꯑꯣꯏ ꯑꯩꯁꯤ ꯊꯣꯠꯄ ꯈꯔ ꯋꯥꯠꯂꯤ ꯏꯁꯤꯡ ꯈꯔꯒ ꯍꯩꯈꯤꯁꯤ ꯏꯁꯤꯡꯁꯦ ꯂꯦꯝꯗꯕꯒ ꯆꯞ ꯃꯥꯟꯅꯍꯧꯔꯦ ꯗ꯭ꯔꯣꯞ ꯑꯃꯅꯤꯗꯅꯤ ꯂꯦꯝꯍꯧꯔꯤꯕ ꯁꯨꯃꯥꯏꯅꯅꯦ ꯅꯝꯃꯒꯅꯦ ꯏꯜꯂꯒ ꯇꯣꯠꯄꯤꯌꯨ ꯑꯩꯅ ꯇꯣꯠꯇꯣꯏꯁꯦ ꯆꯥꯎꯔꯥꯛꯅꯅꯦ ꯃꯤꯅꯤꯠ 35-36ꯅꯤ ꯑꯁꯤꯁꯦ ꯄꯦꯠꯄꯅꯤꯅꯅꯦ ꯇꯣꯠꯄꯗ ꯐꯔꯛ ꯌꯥꯝ ꯇꯥꯕꯅꯦ ꯈꯨꯠꯇꯒꯗꯤ ꯄꯥꯛꯂꯞ ꯅꯞꯁꯤꯜꯂꯛꯄꯅꯦ ꯑꯗꯣ ꯆꯥꯎꯔꯥꯛꯅꯅꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯇꯣꯠꯂꯛꯑꯗꯤꯅꯦ ꯀꯪꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯒꯅꯦ ꯀꯟꯁꯤꯜꯂꯛꯑꯅꯤ ꯃꯇꯨꯝꯁꯨ ꯇꯥꯕ ꯌꯥꯁꯤꯜꯂꯛꯑꯅꯤ ꯁꯤ ꯃꯇꯥꯡꯁꯤꯗꯅꯦ ꯕꯇꯔꯒꯤ ꯑꯄꯤꯛꯄ ꯀ꯭ꯌꯨꯕ ꯃꯆꯥ ꯑꯃ ꯇꯛꯄꯗ ꯌꯥꯎꯍꯜꯂꯧꯔꯁꯤ ꯁꯤꯗ ꯅꯞꯄꯤꯕ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯅꯞꯄꯛꯑꯣꯏ ꯅꯞꯇꯤ ꯅꯞꯀꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅꯃꯛꯇꯤ ꯅꯞꯄꯛꯑꯣꯏ ꯈꯨꯠꯇ ꯊꯥꯎ ꯈꯔ ꯇꯩꯁꯤ ꯁꯤ ꯂꯧꯈꯠꯄ ꯀꯥꯟꯗꯅꯦ ꯈꯨꯠꯇ ꯊꯥꯎ ꯈꯔ ꯇꯩꯕꯤꯌꯨꯀꯣ ꯀꯣꯟ ꯑꯃ ꯂꯧꯔꯁꯤ ꯑꯁꯤ ꯃꯊꯛꯇꯅꯦ ꯊꯥꯎ ꯈꯔ ꯍꯩꯔꯁꯤ ꯑꯩꯁꯤ ꯄꯨꯡ ꯑꯃ ꯊꯝꯗꯣꯏꯅꯤ ꯄꯨꯡ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯁꯤꯒꯤꯁꯦ ꯗꯕꯜ ꯂꯣꯜꯂꯝꯃꯅꯤ ꯑꯁꯥꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯑꯏꯪꯕ ꯃꯐꯝꯗꯗꯤ ꯊꯝꯕꯤꯒꯅꯨ ꯑꯩꯗꯤ ꯑꯣꯚꯟꯗ ꯊꯝꯃꯨꯔꯅꯤ ꯑꯣꯚꯟꯗꯣ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯤꯍꯤꯠ ꯇꯧꯔꯒ ꯃꯨꯠꯊꯠꯂꯒ ꯊꯝꯃꯕꯅꯤ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯩꯅ ꯊꯝꯃꯨꯔꯒꯅꯤ ꯃꯌꯥꯝꯅ ꯀꯝꯕꯅ ꯌꯣꯝꯁꯤꯜꯂꯒ ꯊꯝꯃꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯁꯥꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯊꯝꯈꯤꯁꯤ ꯍꯥꯡꯗꯣꯛꯈꯤꯒꯟꯁꯤ ꯀꯣꯟ ꯑꯃ ꯍꯦꯛ ꯂꯧꯕꯤꯌꯨ ꯈꯥꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯨꯀꯔ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯗꯤ ꯆꯐꯨ ꯑꯣꯏꯅ ꯂꯧꯖꯔꯦ ꯁꯤꯒꯤ ꯃꯊꯛꯇꯅꯦ ꯊꯨꯝ ꯈꯔ ꯍꯩꯔꯁꯤ ꯁꯤꯒꯨꯝꯕ ꯑꯍꯣꯕ ꯏꯁꯇꯦꯜ ꯑꯃ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯁꯤ ꯃꯈꯨꯝ ꯀꯨꯞꯁꯤꯜꯂꯒꯅꯦ ꯃꯤꯅꯤꯠ 2ꯗꯪꯅꯦ ꯃꯩ ꯁꯥꯍꯟꯈꯤꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯗꯕꯜ ꯂꯣꯏꯔꯝꯃꯦ ꯑꯁꯤ ꯑꯃꯨꯛ ꯑꯅꯤꯔꯛꯇꯪ ꯆꯤꯡꯒꯤꯁꯤ ꯒ꯭ꯌꯥꯁꯀꯤ ꯍꯥꯟꯅ ꯁꯦꯝꯁꯤ ꯒ꯭ꯌꯥꯁꯇ ꯍꯧꯗꯣꯏ ꯕꯟꯗꯣ ꯑꯁꯤ ꯇꯤꯐꯤꯟ ꯃꯈꯨꯝꯁꯤꯗ ꯁꯦꯝꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯦꯛꯆꯤꯜꯂꯒꯅꯦ
ꯃꯇꯨꯝ ꯇꯥꯍꯟꯕꯤꯌꯨ ꯑꯁꯤꯁꯦ ꯈꯨꯠꯅ ꯈꯤꯇꯪ ꯅꯝꯕꯤꯌꯨ ꯌꯥꯝ ꯀꯟꯅ ꯅꯠꯇꯅ ꯈꯤꯇꯪ ꯈꯛꯇ ꯅꯝꯕꯤꯌꯨ ꯑꯁꯤꯁꯦ ꯃꯤꯅꯤꯠ 25 ꯊꯝꯗꯣꯏꯅꯤ ꯃꯤꯅꯤꯠ 25ꯒꯤ ꯃꯇꯨꯡꯗꯅꯦ ꯑꯁꯤ ꯄꯨꯔꯥ ꯊꯜꯂꯒꯅꯦ ꯄꯣꯟꯈꯠꯂꯒ ꯂꯩꯔꯝꯗꯣꯏꯅꯤ ꯕꯟꯒꯤ ꯁꯦꯞꯇ ꯑꯁꯤꯒꯨꯝꯕ ꯀꯣꯟ ꯑꯀꯨꯠꯄ ꯑꯃ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯀꯨꯞꯁꯤꯜꯂ ꯊꯝꯗꯣꯏꯅꯤ ꯍꯣꯔꯦꯟ ꯃꯥꯅ ꯄꯣꯟꯈꯠꯂꯛ ꯃꯇꯝꯗꯅꯦ ꯑꯄꯟꯕ ꯄꯤꯗꯅꯕ ꯃꯩꯁꯤ ꯉꯁꯥꯏꯅ ꯑꯩꯅ ꯃꯨꯊꯠꯈ꯭ꯔꯕꯅꯤ ꯆꯨꯝꯅꯒꯤ ꯃꯤꯅꯤꯠ ꯑꯃꯅꯤꯗꯅꯤ ꯑꯩꯅ ꯊꯥꯔꯝꯕ ꯀꯣꯟ ꯃꯅꯨꯡꯁꯦ ꯂꯨꯝꯐꯨ ꯁꯥꯟꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯣꯔꯦꯟ ꯕꯟꯗꯣ ꯌꯥꯝ ꯊꯨꯅ ꯀꯥꯝꯈꯠꯂꯛꯑꯅꯤ ꯑꯁꯤꯁꯦ ꯃꯤꯅꯤꯠ 25 ꯈꯛꯇꯅꯤꯀꯣ ꯊꯝꯗꯧꯕ 오븐기 ꯑꯃꯨꯛ ꯁꯦꯝꯃꯁꯤ ꯑꯁꯤꯁꯦ ꯊꯝꯕ ꯃꯇꯝꯗꯅꯦ ꯑꯁꯤ ꯃꯇꯥꯏꯁꯤꯒꯁꯨ ꯌꯥꯝ ꯅꯛꯁꯤꯟꯕꯤꯍꯜꯂꯨꯒꯅꯨ ꯍꯣꯔꯦꯟ ꯑꯁꯤꯁꯤ ꯄꯣꯝꯊꯣꯛꯂꯛ ꯃꯇꯝꯗ ꯅꯞꯁꯤꯟꯒꯅꯤ ꯑꯅꯤꯁꯤꯁꯨ ꯃꯌꯥꯝ ꯅꯞꯁꯤꯟꯍꯟꯒꯅꯨ ꯍꯣꯔꯦꯟ ꯅꯞꯁꯤꯟꯒꯅꯤ ꯄꯣꯝꯊꯣꯛꯂꯛꯄꯗ ꯇꯅꯕ ꯀꯣꯝꯄꯥꯛꯁꯤꯅ ꯀꯨꯞꯄꯁꯦ ꯑꯁꯤꯁꯨ ꯑꯁꯥꯝꯐꯝ ꯊꯝꯗꯣꯏꯅꯤ ꯉꯁꯥꯏ ꯑꯣꯚꯟꯗꯣ ꯄ꯭ꯔꯤꯍꯤꯠ ꯇꯧꯔꯒꯅꯦ ꯑꯩꯅ ꯃꯨꯊꯠꯂ ꯊꯝꯃꯕꯅꯤ ꯑꯗꯨꯏ ꯃꯅꯨꯡꯗ ꯑꯩꯅ ꯊꯝꯃꯨꯗꯣꯔꯤꯕꯅꯤ ꯃꯤꯅꯤꯠ 25 ꯑꯁꯤꯁꯦ ꯉꯥꯛꯇꯪ ꯃꯈꯨꯝ ꯀꯨꯞꯈꯤꯁꯤ ꯑꯩꯈꯣꯏꯅ ꯑꯣꯚꯟꯗ ꯍꯧꯀꯥꯟꯗ ꯑꯣꯚꯟꯗꯨ ꯄ꯭ꯔꯤꯍꯤꯠ ꯍꯥꯟꯅ ꯇꯧꯔꯒ ꯊꯝꯗ꯭ꯔꯥ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯒ꯭ꯌꯥꯁꯇ ꯇꯧꯔꯁꯨ ꯀꯣꯟꯁꯤ ꯍꯥꯟꯅ ꯄ꯭ꯔꯤꯍꯤꯠ ꯇꯧꯗꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 9 ꯒ꯭ꯌꯥꯁꯁꯦ ꯐꯨꯟꯗ ꯂꯩꯈꯠꯂꯒ ꯀꯣꯟꯁꯤ ꯐꯖꯅ ꯁꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯟꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯁꯪꯒꯣꯝ ꯈꯔ ꯇꯩꯁꯤ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯅꯝꯃ ꯇꯩꯕꯤꯒꯅꯨ ꯁꯪꯒꯣꯝꯁꯤ ꯇꯩꯔꯗꯤ ꯊꯣꯠꯄꯁꯨ ꯍꯦꯜꯂꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯆꯨꯁꯨ ꯐꯖꯔꯅꯤ ꯑꯩ ꯀꯣꯟꯁꯦ ꯃꯤꯅꯤꯠ 9ꯃꯨꯛ ꯐꯥꯔꯦ ꯑꯩꯅ ꯃꯩꯁꯦ ꯐꯨꯟꯗ ꯂꯩꯈꯠꯂ ꯊꯝꯃꯤꯕ ꯃꯅꯨꯡꯁꯦ ꯐꯖꯅ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯃꯩꯁꯦ ꯃꯦꯗꯤꯌꯝ ꯈꯤꯇꯪ ꯌꯧꯐꯥꯠꯇꯕꯤꯗ ꯊꯝꯕꯤꯔꯣ ꯍꯣꯔꯦꯟ ꯃꯤꯅꯤꯠ 13 ꯊꯝꯗꯣꯏꯃꯤ ꯑꯗꯨ ꯃꯌꯥꯝꯅ ꯃꯔꯛꯇ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯅ ꯉꯁꯥꯏ ꯑꯣꯚꯟꯗ ꯊꯝꯃꯨꯕꯗꯨꯅꯤ ꯋꯥꯎ ꯌꯥꯝ ꯐꯖꯅ ꯀꯥꯝꯈꯠꯇ꯭ꯔꯥ ꯁꯤꯁꯨ ꯁꯪꯒꯣꯝ ꯈꯔ ꯇꯩꯁꯤ ꯁꯤꯁꯨꯅꯦ ꯃꯤꯅꯤꯠ 13 ꯊꯝꯗꯣꯏꯅꯤ 150 ꯗꯤꯒ꯭ꯔꯤꯗ ꯃꯌꯥꯝ ꯒ꯭ꯌꯥꯁꯀꯤꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯩꯒꯤꯁꯤ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯔꯛꯑꯦ ꯑꯁꯤ ꯃꯤꯅꯤꯠ 15ꯃꯨꯛ ꯐꯥꯖꯤꯜꯂꯛꯑꯦ ꯃꯤꯅꯤꯠ 2ꯗ ꯉꯥꯏꯔꯕꯅꯤꯅ ꯃꯩꯁꯦ ꯂꯩꯈꯠꯂꯁꯤ ꯃꯈꯨꯝꯁꯨ ꯀꯨꯏꯅ ꯍꯥꯡꯗꯣꯛꯇ꯭ꯔꯁꯤ ꯃꯌꯥꯝ ꯑꯩꯁꯤ ꯂꯣꯏꯗꯧꯔꯦ ꯍꯥꯡꯗꯣꯛꯑꯁꯤ ꯃꯌꯥꯝ ꯑꯩꯁꯤ ꯐꯖꯗ꯭ꯔꯥ ꯃꯄꯥꯟꯗ ꯌꯣꯜꯂꯤꯗꯨꯒ ꯑꯩꯁꯤꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯑꯗꯣ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯕꯇꯔ ꯈꯔ ꯇꯩꯍꯧꯔꯁꯤ ꯅꯠꯇ ꯇꯥꯔꯒꯗꯤꯅꯦ ꯍꯣꯔꯦꯟ ꯌꯥꯝ ꯀꯟꯅ ꯊꯣꯠꯍꯧꯔꯔꯣꯏ
ꯌꯥꯔꯝꯃꯅꯤ ꯊꯥꯡꯊꯔꯁꯤ ꯑꯩ ꯕꯟꯁꯤ ꯌꯥꯝ ꯁꯥꯔꯤ ꯏꯪꯍꯜꯂꯤꯁꯤ ꯏꯪꯍꯟꯕꯗꯅꯦ ꯃꯤꯅꯤꯠ 10 ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯀꯨꯞꯄꯤꯕ ꯇꯧꯌꯦꯟꯁꯦ ꯑꯀꯪꯕ ꯅꯠꯇꯦ ꯏꯁꯤꯡꯗꯅꯦ ꯂꯨꯞꯊꯣꯛꯎꯔꯒ ꯑꯩꯅ ꯀꯪꯅ ꯁꯨꯝꯗꯣꯛꯑꯒ ꯆꯣꯂꯤ ꯆꯣꯂꯤ ꯇꯧꯕ ꯇꯧꯌꯦꯟꯗꯨꯅ ꯀꯨꯞꯄꯅꯤ ꯑꯁꯤ ꯀꯨꯞꯄꯁꯦ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ ꯑꯁꯤ ꯀꯨꯞꯇ ꯇꯥꯔꯒꯗꯤ ꯕꯟꯗꯣ ꯊꯣꯠꯂꯣꯏ ꯑꯗꯨꯗꯤ ꯑꯩꯁꯤ ꯃꯤꯅꯤꯠ 10 ꯂꯩꯔꯤꯗꯧꯅꯤꯅ ꯃꯤꯅꯤꯠ 10 ꯂꯩꯔꯒ ꯑꯩꯒꯤ ꯕꯟꯁꯦ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯑꯩꯁꯦ ꯃꯤꯅꯤꯠ 10 ꯐꯥꯔꯦ ꯏꯪꯉꯝꯃꯅꯤ ꯑꯁꯤꯁꯤꯅ ꯉꯁꯥꯏ ꯒ꯭ꯌꯥꯁꯇ ꯍꯧꯕꯗꯨꯅꯤ ꯑꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯑꯁꯤ ꯁꯤꯁꯦ ꯅꯞꯁꯤꯜꯂꯝꯒꯅꯤ ꯊꯥꯡ ꯑꯃ ꯄꯥꯏꯔꯒꯅꯦ ꯃꯇꯥꯏꯒꯤ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯟꯕꯤꯔꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯅꯤꯡꯁꯨ ꯀꯥꯗꯦꯗꯅ ꯃꯌꯥꯝꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯨꯊꯣꯠꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯅꯨꯡꯒꯤ ꯁꯤꯠꯁꯤꯡꯁꯤ ꯑꯅꯤꯃꯛꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯃꯍꯥꯎꯁꯨ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯃꯇꯝ ꯆꯪꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅꯅꯦ ꯀꯨꯀꯔꯗ ꯍꯧꯅꯤꯡꯉꯒꯅ ꯀꯨꯀꯔꯒꯤ ꯃꯊꯛꯀꯤ ꯃꯀꯣꯛꯇꯨ ꯂꯧꯊꯣꯛꯄꯤꯔꯒ ꯔꯕꯔꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯝ ꯍꯧꯕꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯈꯥꯡꯗ ꯍꯧꯕꯤꯔꯒꯗꯤ ꯈꯥꯡꯗꯣ ꯑꯄꯥꯕꯗꯗꯤ ꯍꯧꯕꯤꯒꯅꯨ ꯅꯨꯡꯒꯤ ꯈꯥꯡ ꯑꯊꯥꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯣꯠꯀꯤ ꯃꯆꯜꯁꯤꯡ ꯑꯗꯒꯤ ꯀꯩꯀꯩ ꯍꯥꯞꯈꯤꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯔꯣꯏ ꯃꯄꯥꯟꯒꯤ ꯕꯟ ꯆꯥꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯄꯥꯟꯒꯤ ꯕꯟꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯤꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯟ ꯈꯨꯍꯧꯁꯦ ꯃꯩ ꯇꯥꯗ꯭ꯔꯥ